그래서 어디로 나에게 주기로 미시가 저를 어디 비디로 뭐가 무슨 놈이 어디로라고 뭐인가 이제 어떻게 뭐야 그 이찰라로 뭐 파사 뿡따다 라북성어 하이군바 뽕트라들 라북성어 자기 뽕트라들 뭐 갑자기 누팅이 안 해도 저러가 어디 그 많이 주기로 거의 그게 그러면 뭐 거기 잡히지 뽕트라 라북성어 뭐 땀나지 뭐이 비리네 뽕트라들 뽕머리들 뽕머리들 피시 뽕트라들 뽕이 하나 잡을 나와이 거기 거기 시유하 뭐 거기까지 소리 싸는 겁니다 그냥 하나 소리 싸는 게 뭐가 لو أصير بينا نقول بقى قبل سوينا يملي شو تعمل؟ 지금 뭐 이런 거 람비 푸드나 바가리 푸드네. 피야 너. 뽕자라 하기 전에 뽕마 건데 되게 비례 그래 또 비례고. 여기 손으로. 뽕자라 보면 그 먹기에 좀 내가 바깥에 나. 수마이나 하이도 이게 바깥에 당길래. 바깥에 당길래 또 머리 칼래. 뽕 와야 되나? 저는 따로 아마. 아두네 해야지. 오시는 좀 해도 거의 두네 봐. 뭐는 어떻게 비리냐? 뭐 잘하래요. 수가 깜나봐. 하나 마카롱 내가 미장이 현장 걸라 보고 있지요. 하나 나쁘지. 아마카롱도 그는 이제 하나 뭐 타갈래봐. 비셰 강대 뭐 강대. 아주 이게 봐. 빌라이 프리시즈 좀 해봐. 그만 해야 돼. 해봐. 아니 지금은 맞다. 비셰나 맞다. 떠올가 거기 막하 됐어. 포르는 나가. ꯑꯩꯈꯣꯏꯒꯤꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯔ ꯀꯥꯞꯄꯒꯅ ꯀꯨꯀꯤꯒꯤꯅ ꯑꯗꯨꯝ ꯀꯥꯞꯊꯖꯔꯛꯁꯅꯨ ꯍꯥꯏꯕ ꯅꯣꯡꯃꯩ ꯀꯥꯞꯐꯝꯗ ꯌꯦꯡꯉ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯃꯑꯣꯡ ꯃꯥꯟꯖꯜꯂꯛꯑꯦꯕ ꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯟꯕꯅꯤꯅ ꯑꯗꯨ ꯇꯧꯏꯌꯦ ꯀꯨꯀꯤ ꯍꯥꯏꯕ ꯃꯣꯏꯁꯨ ꯑꯗꯨ ꯇꯧꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯆꯞ ꯃꯥꯟꯅꯩꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯗꯤꯐꯥꯎꯗ ꯄꯨꯡꯖꯤꯡ ꯊꯥꯔ ꯊꯝꯃꯦ ꯃꯤꯒꯤꯗꯤ ꯉꯔꯥꯡ ꯉꯥꯡꯉꯦ ꯑꯃꯨꯛ ꯍꯟꯗꯦ ꯃꯣꯏꯗꯤ ꯃꯣꯏ ꯂꯩꯅ ꯂꯩꯅꯅꯤ ꯀꯥꯞꯄꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯉꯥ ꯂꯩꯔꯝ ꯆꯦꯡꯈ꯭ꯔꯅꯤ ꯆꯠꯈ꯭ꯔꯅꯤ ꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯤ ꯃꯥꯜꯂꯦ ꯐꯠ ꯂꯥꯎ ꯉꯥꯜꯂ ꯐꯠ ꯂꯥꯎ ꯃꯨꯜꯂ ꯆꯠꯈ꯭ꯔꯅꯤ ꯍꯟꯗꯦ ꯌꯦꯡꯉꯨ ꯑꯝꯇ ꯑꯩꯈꯣꯏ ꯁꯤꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤꯅꯦ ꯁꯤꯒꯦ ꯊꯣꯏꯗꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯕꯣꯕꯥ ꯋꯥ ꯇꯧꯁꯟꯅꯔꯝꯃꯅꯤ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯥꯞꯄ ꯄꯣꯠ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯊꯤꯡꯉꯤꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒꯗꯤ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯆꯔꯤꯅꯤ ꯃꯣꯏ ꯂꯩꯔꯤꯁꯤ ꯃꯔꯣ ꯃꯔꯤ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯁꯤꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯣꯔꯗꯔꯅꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧ ꯂꯩ ꯊꯕꯛ ꯁꯨꯕꯁꯨ ꯄꯨꯡꯁꯤꯡ ꯅꯥꯏꯅ ꯑꯣꯔꯗꯔ ꯄꯤꯌꯦꯕ ꯂꯥꯛꯑꯣ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯥꯅꯦ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯈꯨꯃꯨꯡ ꯑꯗꯨꯗꯅ ꯀꯥꯞꯄꯩ ꯋꯥꯅꯤ ꯃꯣꯏ RPG ꯀꯥꯞꯀꯦꯅ ꯊꯦꯝꯃꯒꯅꯦ ꯑꯃꯨꯛ ꯊꯝꯒ꯭ꯔꯤꯁꯦ ꯀꯥꯞꯄ ꯁꯨꯡꯀꯥꯞ ꯀꯥꯞꯇꯕ ꯃꯔꯨꯁꯤꯕꯨ ꯃꯣꯏꯅꯒ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯂꯣꯞꯇꯩ ꯂꯧꯔ ꯂꯩꯕꯖꯥꯠꯂ ꯁꯦꯟꯇ꯭ꯔꯦꯜ ꯈꯤꯇꯪ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯗꯨꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯅꯣꯏ ꯇꯣꯂꯣꯞꯇꯒꯤ ꯂꯩꯕ ꯖꯥꯠꯂꯅ